Pauchadi yumpum uiba maru uiba pau khara update taujari. BJP State Office po ngasidagi Thambal Sanglin Tuanduna Jay Pinantada Sangagre. Modi ki thaujaldagi beril lengak na miyam ki thabak tautuna sakot lambida sangsilagli nada. BJP National President Jabi Nadana Haikre. Haukiba sahi mari asigi manungda state asida NP na lusingba. Lengak asida Prime Minister Narendra Modi na state asida sakot khongthangda asauba mating pangduna state asi mangda sarle. Prime Minister Modi ki asauba thaujal fangduna thabakna Chief Minister NP na miyam ki seba tawre. Mamangda ban blockade leiramba singsu laihidre miyam ingtap na laipangamle. Party ki thaumising na Narendra Modi ki lising makada party asi mapangkal kalan na pamathau tai. Wafam basing asi BJP National President Impal ki itaipot chidek talaiba BJP State Office asibang asidagi Thambal Sanglin aiduna maming thonduna sangabagi thauromda phangdokhibani. Housing Lariba Party Office asi Hana Union Minister BJP State Unit ki President Warimba Thonhauzum Chauba Sub Minister N Biren amdi BJP State ki President Sarada National President Office asi lamgi patasu sinage. National President makha taradun ahibada Prime Minister Modi ki makha state asida tongan scheme singi maramda N Biren na kai tauri hana thijinduna party kai gata singna miyam da khangan gadabane. State asigi longbi sing chaukhonaba kari tauri health sector education sing bada komna thijinduna miyam da khanganje. PMG KAY gi lemna sem piriba sing miyam da hena khanganje. Piriba sing miyam da hena khanganje state asi hena chaukhot nanaba kanna thabak tawmina duna honamina se aike. Ngasi ga office sangaba adu the party ki lusing basing national spokesperson Union Minister Bhupendra Jadhav Ajoy Jamwal Dr. Sambet Patra BJP Manipur State ki President S. Sarda Devi Office asi sahabata sawat thang lokhiba TSP Swajit Union Minister of State R.K. Ranjan Rajya Sabha ki MP election basana jawba Meriko Minister MLA amadi party ki thomi sing amadi district sing ki president kya yauna ngasi ga office sangaba adu da sarwe ake loina party ki president party sigi makha Masa Sanglin Thobal amsung Business Office video conference ki khudangda sangakhe Nagalamromda election ga mari lainada Wangjing candidate amagi yumda nomi kapsilamle tara sogle Wangjing tenta kendra da Congress ki ticket da election thengna ba sem sarba Manipur Pradesh Youth Congress Committee ki state coordinator Osam Banglem ge Kairen Bikok awang lekai de leba yumda karang nubidang pungni palum tabada atopa political party ki masing jamla pemyu chamanga romna nongmai kapsin dona landaram le aire Taudobaduda candidate ki jumda le ramba miyoy tararom asoka pandangle amadi nupi angang singgi ikai khumnaba mangana nabo honaramle aire Taudobadu ki matang du usam maklemna permission da bangdo ki beda ngarang nubidang pung tarit makhairom tabada mahaki yumda Wangjing dagi hari masa amasung asawbada miyoy chamangarom laktunam haki mayumda nongmai round kyamorom masing khangdana kapsilakhe Madamaduda candidate ki mayumda bahut kamari lainana wari sanadun leiba miyoy tararom asoka pandangke Taudobadu ki matung miyamna electric post kingduna Launarapodagi talk luban pi angang sing da Wangjing dagi lakliban upasing aduna tan aduna mobile monba amadi panek singdun ijat mangana daba honaram ki aina mangna fangdoke taudogadugi paukta badagi mafam adu dama sing jamlaba Thobal police commando sing changsilaktun irang adu laksin ki aire Korkomna October tara manga bo National Black Day Kanglaipak pumbada shutdown lauthokre Malemgi Wail Kanglon gi wangbada Manipur Kanglaipak miyam gi ayaba yaudana matamadugi ningthau boda chandrabo ingkumja lising ambaga sa panifoga mapange September kunmathoida Silongda India ki lanmi da langkoi chanduna khudum chansilaga namtha ki merger agreement da namduna khudek pihallaga sahi duma ki October 15 da lisang sitna Wesia da Asiatic Sovereign State oiduna lakraba Manipur Kanglaipak bu Imperialist Indian Union da namtin tinsin giba thauthok adu bajaning da phongdoktuna korkomna sahi kudingi October 15 po National Black Day aina ningsing duna lakbagom kumsisun bidasi da thokiba thauthok adu bajaning da phongdoktuna bit asibo korkomna mausagumna Manipur Kanglaipak pumba total shutdown lauthokle aina thengraba committee asigi media coordinator M Sakhenna thadorakpa cherola mada phongdorakle cherola sina makha taraduna Southeast Asia da maring makha tamna sangna masagi ayiba lengak pathap Raiden Constitution leijaduna lakhiba Manipur Kanglaipak lesinga maga sanipan marfudramathoi ki Anglo Manipur warda maithi badagi British Empire ki protectorate state moina lesinga maga sampani fuga tarit phawbalakhe Indian Independent Act 1947 11 clause madungina British sovereignty lapse oiduna Manipur Kanglaipak amsung atai princely state sing masa ki hanage sovereign independent state ta hanjalake
masagi hanagi sovereign independent status ta hanjalakhe masagi constitution semjatuna ningtam lapalibak amba oina Manipur kanglibak lengak sa bahuraki adubo angan pamatamdagi sovereign independent state ama oina amasung masagi Raidan constitution amagi matungina lengak saduna lakiba Manipur kanglibak India gi expansionist policy na namthaba haurake Matamadugi dominant government of India na malemda maning tampalibak singki marakta chanaba norms punamak khonggaw na tuna Manipur kanglaipa po October 10 mga lising ang magasampan ni Fuga Mapanda annex tauke annexation na masung India da tin bahay bawa from animag miyam na tengkang kaya da janing da papong doktor da sing naragli Manipur kanglaipa ki singgi lamdagi karakpa emle puna manda Julai kun gamapan lising ang magasampan ni Fuga Mapanda annexation adu opos tauke aga sa lising ang magasampan ni Fuga Mapanda Manipur kanglaipa da miyam gi asugun meeting ang mapang toktuna India gi Prime Minister da India na Manipur loksin biyaroy haiba zerul peke Agas tara ka mga lising ang magasampan ni Fuga Mapanda Congress ki miyo karana Indian Independence Day celebrate tau batu ki miyo ta ex-MLA Dr. Lairen na lusing lagi students padres na amuwa piral haigali. Awas kun ka mga lising ang magasampan ni Fuga Mapanda Manipur Assembly ki ruling ki MLA puna mga warep lau duna. India na Manipur bo loksin bayaroy hana India ki Deputy Prime Minister da kangali aire. Makatarak pa ato papaw umadana West Bengal ki mikal matung da thokiba hingsa ki thaudok da chenaba taraga mathoi phare. West Bengal da pangto ke Bidhan Sabha Mikal gitung da thoki ba hingsa gi thodok da BJP ge losing ba ama siraga kaya ama aso pandang ke ba thodok adu da chena bani haiba pioi taraga mathoi CBI na phare Kolkata High Court na post poll violence ki thodok adu CBI da thigana basina ki bani pharaba taraga mathoi adu ki matak da CBI na FIR case register tawduna makhata ba investigation chathaba aukre Nagalamorom da Lakhipur Kheri gi thodok da chena ba Aziz Misra phare Handak dahu ki pada maising numit Uttar Pradesh ki Lakhipur Kheri da thoki ba ingsa ki thodok talawmi mari yauna miwani pan si ki ba adu ki marwei ba chena ba prime accused union minister ki masana pa police na faduna interrogation chathaduna masin angre thodok adu da ma ki gari na thomba da lawmi mari yauna miwani pan si ki bane sana bagi pau amada IPL ki hanba qualifier da Delhi ga Chennai ga thengnagane IPL cricket ki hanba qualified match da ngasi no bidang pung tariet ta Dubai da Delhi Capital ka Chennai Super Kings ka thengnagane Delhi Capitals match tara ka mari sana pada point kun lawduna makok talai ki bane Chennai na point tara ka ni pan law ki bane hayeng na eliminated match da Mumbai India ka Kolkata Knight Riders ka thengnagane maragasi da housing ha ki mamang da phangkiba pauda ngasi Manipur da COVID-19 na mioi chama yangkai positive boy ba thengnakhre loina na laichat asdagi mioi ahum na laikidre ngasi laikidaba mioi ahum asi tharaga COVID-19 na sen ke ba Manipur gi apun bamasing lising abaga sanipan marfu ga mga yaukre arubeda content sing asigi marupi ba pau khara asi ba pau damjari ba Manipur local news YouTube channel amadi Facebook page asedagi yang biri ba punamak pathaga jari channel asin da ta kana rabadi subscribe to video besen subscribe to bir mo loina like and share to busukawi kana punamak po amukhana thaga jari